Ngasisu mahausa-gumna Sanalebak Story Collection na mayamgidamakta nungairaba wari ama puduna lakjare. Wari asigi maming na Lukrabigi macha. Wari asibu ibirakpana Hemchandra Khaidem. Hauzik mayamgi mapamda wari asi kudol tamjari mayam punna taminarasi. Thaina mamangai sahardagi yamna thapa khungang amada Sakhi kaubi Lukrabi nupi ama leirami. Yomdong pok oina tauba piktak tauba amada mapari amaga mamom amaga makhoi ahum leirami. Mapari gi koloi minglena mani kawi aduga mamom gi koloi na langlen. Yasang lakpa matamni Sakhi kaithildagi nga yonba loiraduna yumda halaklami. Yum yauraga mangolda phamduna imunglomda onsinduna kauri. Langlen Langlen Imagi Langlen Kaida leige Tari ima Masi hairaga insang polang ama pairaduna ingkholomdagi tholakduna hairi Ima Ngasidi yam ngalina Ngasidi kaithel lairambi imana chanbiba haibadu oire nga loina sikre nabungdi udena Makharomgi khura chauthoi thabak chakhibani ima Phare phare Namidangidi kari insang laikhragi Imana ngasai purakpa yelangduga aina ingkhondagi hawai thrak heklakpa kharasiga nga ayaiba khara thaklaga kangsui tawrage hoi hoi changlasilo ima sunangi mateng pangbiragi ngaihaki matungda langlen sumsit ama paiduna imong mangolwai tasinduna sandhyagi maira katpa loiraduna sakhumda sanglei tanjada mama Sakhina hairi Ibema Nang larik pazaruro ngasidi ima thongbirage ima pothajauro ai adum thonglage thabak wana chaloido ai chak thongna adum larik padoine ima asumna langlen chak thongna larik supari Sakhine insang senbiri tanja aduda mani changlaktuna ima sungasidi yangalamina adudagi chak thongna larik pari bi langlenda mo onsinduna kai mathil thonglino Mabungna hanglidu khumdana insang makhum hangduna insang thum thakri tanja aduda musi ngaliba podon magi maingalsu mamtharei adudagi Sakhina thau maisisu thau yaudraba khangdreni tawrise mania maise mutringai thaudu hapchilomta mamana haibadagi mani thau hapchili adudagi chak chanaba haiduna langlena sem sari langlen nabungna kaurisi khumba yadabro khambire kaisu Madi mabuksu fatte. Oh, nangi sa ingon da sauri bani ne. Aduso thekna halupage. Saw bataba. Iyom sida itom tali hawi haiba khangi natro. Yadabagi ne. Kawi ne. Masi hairaga purit khawdagi sel khar lop thoraktuna mama da pirami. Nangdi kathaidagi se. Ima, ngasai khura sauthoiga satpaduda awang lekai yum amagi leiba khara khonjin bi hairakpa. Adu holubagi phangakpani ima. Thabak to loisilam lagina tawbaduda thenglakpagini saurisimana adudagi makhoisu sakpuna chaminari chak chana wari tawri Sakhina isasa imana haigadabadi mina pu pang sudana yokpa masani hainakini haina singna satkadabani ko makhoi ani punna ima kaidawnungda imagi pokta lemna manghanjaroi Asumna makhoi sak toklaba matungda magi phamung changnakri adubu langlendi lairik pahori khul ama laikai ama leirabadi mayam adugi marakta yaitong khamdongba yawba haibasidi hauna sani kuber khuldugi lawyam saba nupa ama khakni mahak pukchel chawi minungsi khangi adubu mina lakchabadi yade mahaki naitong poksabi majaningol ama lei koloi minglena thadoi kawido Thadoi amadi mani pakhang leisa oibagi nungsi mari leinei adubu imungi mioi singdi khangalamde makhoi anigi unafam nungsi wari safam hairagadi khungi pukri mapat chingyagi lampak karigumma matamda inegi potphamda hek unabasu yawtabadi natte nongma namidang wairamgi namitna mayum changlamdaigi phajaba matamni phairen lamtagi nungsitna liri silakpa usekna khongbagi nungsiraba khonjet mafam madu phajabagi phajaba ngakta matamduda khungi pukri asawbada thadoisu
ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯏꯁꯤꯡ ꯁꯣꯛꯂꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯡꯗ ꯁꯅꯥꯕꯨꯟ ꯑꯃ ꯌꯦꯞꯇꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯅꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯅꯊꯪꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯑꯥꯗ ꯂꯥꯛꯏꯁꯦ ꯅꯨꯡꯁꯤꯁꯤ ꯂꯣꯛꯅꯔꯣꯏꯗ꯭ꯔꯣ?" ꯊꯥꯗꯣꯏꯅ, "ꯑꯁ ꯏꯇꯥ ꯅꯪꯁꯤꯗꯤ." ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯃꯥꯌꯣꯛꯅꯔꯦꯗꯣ꯫ "ꯊꯥꯗꯣꯏ, ꯏꯁꯤꯡ ꯁꯣꯛꯂꯨꯔꯤꯔꯣ?" "ꯊꯕꯛ ꯍꯜꯂꯛꯑꯕꯣ?" "ꯍꯜꯂꯛꯑꯦ." "ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯕꯤꯔꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯁꯤꯟꯊꯥ ꯄꯥꯡꯒꯗꯕ ꯋꯥꯠꯂꯤꯕ꯭ꯔꯥ?" "ꯆꯠꯂꯔꯣꯏ, ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯂꯅꯤ." "ꯍꯌꯦꯡ ꯑꯃꯨꯛꯇ ꯎꯅꯁꯦ꯫ ꯑꯩ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥꯏꯖꯔꯝꯒꯦ꯫ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ." "ꯍꯣꯏ." ꯃꯁꯤ ꯍꯥꯏꯅꯔꯒ ꯃꯌꯨꯝ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯅꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯌꯥꯝ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯅꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄꯗ ꯃꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯌꯧꯔꯛꯂꯦ꯫ ꯎꯔꯦꯗꯣ ꯑꯍꯤꯡꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯨꯜ ꯇꯥꯗ꯭ꯔꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯡꯕꯅ ꯄꯣꯊꯥꯅꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯁꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯅꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯆꯥꯛꯁꯪ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯆꯥ ꯂꯣꯜꯂꯝꯃꯤ꯫ ꯆꯥ ꯂꯣꯟꯅ ꯂꯣꯟꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, "ꯑꯩꯅ ꯂꯥꯏꯔꯕ ꯃꯕꯨꯡ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯆꯜꯁꯦ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦꯀꯣ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯌꯨꯝꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯨꯝꯅꯈ꯭ꯔꯕ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯦ." ꯂꯣꯟꯕ ꯂꯣꯏꯔꯕ ꯆꯥ ꯄꯨꯗꯨꯅ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯈꯧꯗꯦꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯅꯤ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯅꯤꯁꯨ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ, "ꯋꯥꯔꯝꯂꯅꯤ, ꯆꯥꯊꯣꯛ." "ꯗꯗꯥ, ꯇꯨꯝꯗ꯭ꯔꯤꯕꯣ?" "ꯇꯨꯝꯂꯨꯔꯦ, ꯏꯆꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯍꯧꯒꯠꯂꯛꯄꯅꯤ." "ꯑꯣ, ꯗꯗꯥꯅ ꯇꯨꯝꯕꯗ ꯑꯩꯅ ꯑꯃꯨꯛ ꯌꯦꯠꯂꯦ ꯇꯧꯔꯤꯁꯦ." "ꯌꯦꯠꯇꯦꯗ, ꯊꯦꯡꯉꯦ, ꯄꯣꯊꯥꯔꯣꯗꯅ." "ꯁꯤꯒꯤ ꯄꯔꯥ ꯃꯇꯦꯛꯁꯤ ꯂꯣꯏꯔꯒ ꯇꯨꯝꯂꯒꯦ꯫ ꯍꯌꯦꯡꯗꯤ ꯑꯣꯖꯥꯅ ꯐꯥꯔꯛꯑꯣ ꯍꯥꯏꯔꯛꯑꯦ꯫ ꯆꯥ ꯊꯛꯅ ꯊꯛꯅ ꯑꯗꯨꯝ ꯄꯥꯁꯜꯂꯒꯦ." "ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯤꯔꯒ ꯄꯥꯕ ꯌꯥꯕꯗꯨꯕꯣ?" "ꯆꯥ ꯂꯣꯟꯕꯗꯤ ꯍꯩꯔꯦꯅꯦ, ꯌꯥꯝ ꯍꯥꯎꯋꯦ꯫ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅꯁꯨ ꯄꯥꯏꯅꯦ, ꯐꯥꯔꯕꯅꯦ꯫ ꯑꯗꯨꯗ ꯁꯨꯝ ꯀꯥꯎꯗꯅꯕ ꯑꯃꯨꯛ ꯄꯥꯕꯅꯤ ꯗꯗꯥ꯫ ꯗꯗꯥꯅ ꯋꯥꯅ ꯍꯜꯂꯛꯑꯒ ꯀꯃꯥꯏꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯍꯟꯗꯣꯏꯅꯣ? ꯌꯥꯔꯦ ꯇꯨꯝꯃꯁꯦ, ꯗꯗꯥꯁꯨ ꯄꯣꯊꯥꯔꯣ." ꯑꯍꯤꯡꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯅꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯀꯨꯕꯦꯔꯅ ꯊꯕꯛ ꯑꯃ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯆꯥꯕꯨ ꯎꯔꯗꯨꯅ ꯁꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥ ꯂꯥꯏꯕꯤꯗ ꯎꯔꯛꯄ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯅꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯁ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯄꯨꯟꯁꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯤꯡꯕꯁꯦ ꯁꯨꯝ ꯂꯨꯁꯤꯜꯂꯛꯏ." "ꯇꯥꯃꯅꯤ, ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯜꯂꯨꯅꯨꯕ." "ꯅꯨꯡꯁꯤꯅꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯅꯣꯡꯃꯇ ꯅꯪꯕꯨ ꯀꯣꯏꯕ ꯄꯨꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ, ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗ ꯈꯣꯡꯅ ꯈꯔ ꯄꯨꯕꯤꯕ, ꯁꯥꯏꯀꯜ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯩꯕ ꯉꯝꯗꯕ ꯑꯩꯁꯤꯕꯨ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯖꯔꯦ." "ꯑꯁ ꯌꯥꯔꯤꯕ, ꯃꯈꯣꯏꯅ ꯁꯥꯏꯀꯜ ꯇꯣꯡꯂꯕꯁꯨ ꯇꯥꯃꯅꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯃꯈꯣꯏꯗꯤ ꯌꯧꯕ ꯅꯠꯇꯦꯕ꯫ ꯐꯔꯦꯁꯦ, ꯊꯦꯡꯂꯦ, ꯑꯩꯁꯨ ꯆꯪꯉꯒꯦ꯫ ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯣꯀꯣ." ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯂꯥꯏꯕꯤꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯂꯥꯛꯊꯔꯛꯏ꯫ "ꯉꯁꯥꯏꯗꯒꯤ ꯀꯥꯏ ꯆꯠꯂꯨꯏ? ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯁꯦ?" ꯋꯥ ꯊꯩꯗꯨꯅ ꯊꯥꯗꯣꯏꯅ, "ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯁꯤꯡꯖꯨ ꯆꯥꯔꯨꯕꯅꯦ꯫ ꯏꯆꯥꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯗꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯤꯅꯝꯕꯁꯨ ꯌꯥꯝ ꯍꯩꯔꯝꯂꯦꯅꯦ." "ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯍꯧꯔꯤꯗꯨꯅ ꯀꯅꯥ?" "ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯁꯦꯡꯅ ꯈꯨꯝꯃꯨ, ꯅꯄꯥꯁꯦ ꯉꯁꯥꯏꯗꯒꯤ ꯁꯥꯎꯔꯤꯕꯅꯤ." ꯃꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ "ꯏꯃꯥ, ꯇꯥꯃꯅꯤꯒꯅꯤ, ꯑꯇꯩ ꯀꯅꯥꯒꯁꯨ ꯅꯠꯇꯦ." "ꯏꯃꯥꯏꯄꯦꯝꯃ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒ ꯅꯪ ꯍꯌꯦꯡ ꯂꯣꯛꯗ ꯉꯥꯡꯈꯤꯁꯟ ꯅꯨꯡꯉꯥꯏꯅꯤ꯫ ꯍꯩ, ꯏꯃꯨꯡꯗ ꯆꯪꯉꯨ,
ꯍꯌꯦꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯒ ꯑꯃꯠꯇ ꯌꯥꯔꯣꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯀꯨꯕꯦꯔ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯃꯃꯥ ꯀꯅꯥꯅꯤ ꯍꯥꯏꯒꯦꯅꯦ ꯃꯈꯥꯔꯣꯝꯒꯤ ꯃꯅꯤ ꯍꯥꯏꯕꯗꯨꯒꯅꯤꯌꯦ ꯍꯩ ꯃꯅꯤ ꯍꯥꯏꯗꯤ ꯏꯇꯩꯃ ꯁꯈꯤꯒꯤ ꯃꯆꯥꯗꯣ ꯍꯣꯏ 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 ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯑꯉꯥꯡꯗꯣ ꯌꯥꯝ ꯐꯕꯅꯤ ꯏꯇꯩꯃꯗꯨꯁꯨ ꯃꯤꯉꯣꯟꯗ ꯀꯥꯏꯖꯕ ꯅꯠꯆꯗꯦ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯗꯤ ꯃꯈꯣꯏꯒ ꯉꯥꯏꯁꯤꯟ ꯑꯣꯏꯕ ꯄꯥꯝꯗꯦ ꯅꯣꯡꯁꯤꯗ ꯉꯥꯟꯈꯤꯁꯅꯨ ꯂꯥꯏꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯥꯏꯕꯤ ꯀ꯭ꯋꯥꯛꯀꯤ ꯁꯛꯂꯣꯟꯗ ꯃꯅꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏ ꯀꯅꯥ ꯂꯩ ꯊꯣꯛꯂꯛꯎ ꯂꯥꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯣ ꯀꯅꯥꯅꯣ ꯃꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯩꯃ ꯏꯅꯥꯎ ꯌꯥꯝ ꯊꯥꯖꯗꯦ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯁꯤꯗꯣ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕꯗꯣ ꯂꯩꯇꯕ꯭ꯔꯥ ꯃꯥꯗꯤ ꯉꯟꯇꯥ ꯍꯧꯗꯨꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯅꯦ ꯏꯆꯥꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯝꯂꯕꯒꯦ ꯑꯗꯨꯛ ꯁꯥꯎꯕꯤꯔꯤꯕ ꯑꯗꯨꯕꯨ ꯅꯆꯥꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯐꯤꯖꯤ ꯐꯤꯅꯥꯅ ꯁꯣꯛꯂꯔꯦ ꯃꯇꯨꯡ ꯇꯧꯔꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯏꯅꯥꯎ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ ꯅꯆꯥꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯗꯣ ꯃꯄꯣꯛꯁꯤꯗ ꯅꯠꯇꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨꯅꯦ ꯃꯪ ꯐꯥꯎꯅꯔꯔꯣꯏ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯅꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯄꯥꯝꯗꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯔꯛꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯕꯨꯡꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗ ꯇꯝꯂꯝꯃꯤ ꯑꯣ ꯏꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯪꯈꯣꯜꯂꯣꯝꯗ ꯂꯩꯈꯤꯕꯅꯦ ꯃꯅꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯁꯈꯤꯅ ꯃꯅꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯁꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯁꯥ ꯂꯥꯟꯖꯔꯦ ꯏꯃꯥ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯏꯃꯥ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯄꯨꯟꯅ ꯀꯞꯃꯤꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯅꯤ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯃꯃꯤ ꯁꯥꯡꯕ ꯍꯧꯔꯛꯈꯤ ꯊꯥꯗꯣꯏꯅ ꯃꯅꯤꯕꯨ ꯎꯅꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯆꯤꯊꯤ ꯀꯌꯥꯔꯛ ꯊꯥꯖꯈꯤ ꯃꯐꯝꯗ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯕꯁꯨ ꯈꯪꯅꯗꯕ ꯑꯃꯒꯨꯝ ꯀꯧꯅꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯅꯤ ꯎꯅꯈꯤꯗꯕ ꯋꯥꯔꯤ ꯁꯥꯅꯈꯤꯗꯕ ꯊꯥꯕꯨꯝ 5 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯃꯆꯦꯠꯇ 6 ꯍꯥꯏꯔꯛꯂꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯪꯅꯕ ꯈꯨꯟꯒꯤ ꯄꯥꯠ ꯑꯃꯗ ꯉꯥ ꯐꯥꯕꯒꯤ ꯀꯨꯝꯍꯩ ꯇꯧꯏ ꯍꯥꯏꯅꯗꯨꯅ ꯃꯅꯤꯁꯨ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯄꯨꯡꯂꯥꯡꯅꯤ ꯆꯥꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯉꯥ ꯐꯥꯕ ꯌꯥꯎꯕ ꯂꯥꯛꯅꯕ ꯑꯃ ꯑꯗꯨꯗꯒꯤꯗꯤ ꯉꯥ ꯐꯥꯕ ꯌꯦꯡꯕ ꯂꯥꯛꯄꯅ ꯀꯌꯥꯅꯤ ꯉꯥꯁꯨ ꯌꯥꯝꯅ ꯐꯥꯅꯔꯝꯃꯤ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯄ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯉꯥ ꯐꯥꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯅꯤꯁꯨ ꯆꯠꯃꯤꯟꯅꯈꯤꯕ ꯈꯣꯡꯕꯣꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯃꯅꯤꯅ ꯌꯥꯝ ꯌꯥꯝꯃꯝꯒꯅꯤ ꯉꯥ ꯐꯥꯕꯗꯤ ꯐꯖꯅ ꯍꯩꯔꯕꯖꯥꯠꯅꯤ ꯊꯥꯗꯁꯤꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯗꯤꯕ ꯌꯥꯝꯗꯦꯗ ꯀꯩꯁꯨ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯤꯡꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯃꯅ ꯃꯌꯥꯝ ꯑꯥꯗꯩꯁꯤꯕꯨ ꯃꯤꯁꯨ ꯃꯥꯟꯕ ꯁꯥꯁꯨ ꯃꯥꯟꯕ ꯑꯃ ꯂꯩꯔꯤꯁꯤ ꯎꯕ꯭ꯔꯣ ꯃꯌꯥꯝ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯀꯅꯥꯅꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯀꯨꯕꯦꯔ ꯑꯣꯏꯔꯝꯂꯦ ꯃꯅꯤꯅ ꯈꯨꯔꯥ ꯀꯨꯕꯦꯔ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯣ ꯃꯀꯣꯛꯁꯤꯁꯨ ꯀꯥꯏꯕ ꯃꯥꯜꯂꯤꯅꯦ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯈꯔ ꯑꯃꯅ ꯌꯨꯝꯂꯣꯝꯗ ꯄꯥꯎ ꯄꯤꯎꯔꯣ ꯑꯩꯈꯣꯏ ꯈꯔꯅ ꯑꯁꯣꯛꯄꯁꯦ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯑꯁꯣꯛꯄꯗ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯔꯛꯂꯝꯃꯤ ꯃꯅꯤꯁꯨ ꯂꯥꯏꯌꯦꯡꯁꯪꯂꯣꯝꯗ ꯂꯥꯛꯄꯗ ꯑꯗꯨꯝ ꯌꯥꯎꯔꯦ ꯂꯥꯏꯌꯦꯡꯐꯝ ꯌꯧꯔꯕꯗ ꯂꯩꯔꯝꯂꯤꯕ ꯑꯅꯥꯕ ꯌꯦꯡꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯣꯛꯄꯁꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯉꯥ ꯐꯥꯔꯨꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯁꯣꯛꯄꯁꯤ ꯊꯦꯡꯅꯖꯕꯅꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ꯭ꯔꯣ ꯌꯥꯎꯖꯔꯛꯇꯦ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯄꯥꯎ ꯄꯤꯖꯈ꯭ꯔꯦ ꯑꯁꯣꯛꯄꯁꯦ ꯏ ꯌꯥꯝ ꯊꯣꯛꯈꯤꯕꯅꯤꯅ ꯏ ꯈꯔ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯅ ꯏ ꯊꯧꯔꯥꯡ ꯇꯧꯁꯤ ꯃꯅꯤꯅ ꯌꯥꯅꯤ ꯑꯩ ꯄꯤꯖꯒꯦ ꯑꯁꯨꯝꯅ ꯃꯅꯤꯒꯤ ꯏ ꯄꯤꯕ ꯆꯪꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯥꯏꯕꯤꯁꯨ ꯂꯥꯏꯌꯦꯡꯁꯪ ꯌꯧꯔꯛꯂꯤ ꯂꯥꯏꯕꯤꯅ ꯇꯥꯗ ꯀꯃꯥꯏ ꯇꯧꯔꯤꯅꯣ
ꯑꯩꯈꯣꯏꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯒꯤ ꯄꯨꯈꯠꯆꯔꯛꯄꯅꯤ ꯀꯩ ꯍꯥꯏꯔꯝꯂꯒꯦ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯏ ꯈꯔ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ ꯊꯤꯗꯣꯏꯁꯤꯕꯣ ꯋꯥꯔꯨꯔꯅꯨ ꯏꯕꯦꯝꯃ ꯃꯅꯤꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯕꯅꯤ ꯃꯅꯤ ꯍꯥꯏꯗꯤ ꯏꯆꯦ ꯁꯈꯤꯒꯤ ꯃꯆꯥꯗꯣ ꯂꯥꯏꯕꯤ ꯋꯥ ꯑꯃꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯊꯥꯗꯣꯏ ꯊꯩꯗꯣꯛꯇꯨꯅ ꯀꯞꯆꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯅꯥꯕꯁꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯕꯤꯔꯣ ꯃꯅꯤꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯑꯅꯥ ꯂꯥꯌꯦꯡꯕ ꯑꯗꯨꯅ ꯃꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃ ꯌꯥꯎꯔꯝꯕꯒꯤ ꯉꯁꯤꯗꯤ ꯇꯥꯡꯂꯕ ꯊꯋꯥꯏ ꯑꯃ ꯀꯟꯕ ꯉꯝꯖꯔꯦ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯗꯨꯗꯒꯤ ꯃꯅꯤꯅ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯍꯜꯂꯁꯤꯔꯥ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ ꯍꯥꯏꯕꯕꯨ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯕꯗ ꯂꯥꯏꯕꯤꯅ ꯃꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯊꯥꯗꯣꯏꯁꯨ ꯌꯥꯎꯔꯤ ꯀꯔꯤ ꯀꯔꯝꯕ ꯗꯟꯗꯤ ꯄꯤꯒꯗꯕ ꯋꯥꯠꯂꯤꯕꯒꯦ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯊꯥꯛ ꯈꯥꯏꯔꯨꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯈꯣ ꯊꯥꯗꯣꯏ ꯎꯅꯈꯣ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯂꯣꯟꯅ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯂꯥꯏꯕꯤꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯒꯤ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯅ ꯏꯆꯥꯒꯤ ꯃꯅꯤ ꯑꯃ ꯏꯃꯥꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯂꯦ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯃꯃꯥ ꯃꯆꯥꯗ ꯀꯔꯤ ꯑꯃꯨꯛ ꯆꯩ ꯊꯥꯡꯂꯨꯒꯅꯤ ꯏꯃꯥ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯀꯥꯏꯕ ꯄꯤꯔꯅꯨ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯊꯥꯛ ꯈꯥꯏꯔꯨꯕꯤ ꯅꯃꯥꯁꯦ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯦ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯏ ꯉꯁꯤꯗꯤ ꯄꯥꯕꯨꯡꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡꯗ ꯏꯇꯤꯟꯈ꯭ꯔꯦ ꯄꯥꯕꯨꯡꯗ ꯏꯃꯥꯒꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯃꯨꯛ ꯊꯝꯒꯅꯤ ꯏꯃꯥ ꯏꯃꯥꯒꯤ ꯕꯦꯝꯃ ꯇꯠꯈ꯭ꯔꯕ ꯃꯅꯤ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯃꯅꯤ ꯑꯊꯦꯡꯕꯗ ꯃꯌꯨꯝ ꯁꯪꯒꯥꯏ ꯌꯧꯔꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯖꯔꯛꯏ ꯏꯃꯥ ꯇꯨꯝꯅꯔꯕꯣ ꯑꯩ ꯍꯜꯂꯛꯑꯦ ꯏꯃꯥ ꯏꯃꯨꯡꯗꯒꯤ ꯇꯥꯔꯦ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯈꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯔꯒ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯃꯅꯤ ꯅꯪꯗꯤ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯗ ꯀꯅꯥꯒ ꯍꯜꯂꯛꯏꯕ ꯏꯇꯣꯝꯇ ꯑꯗꯨꯝ ꯍꯜꯂꯛꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯃꯅꯤꯅ ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯔꯝꯕ ꯌꯥꯕꯗꯨꯗ ꯗꯗꯥ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯀꯔꯝ ꯀꯥꯟꯗ ꯆꯥꯛ ꯆꯥꯕ ꯌꯥꯎꯈꯤꯒꯦ ꯑꯗꯨꯅꯕꯨ ꯅꯕꯨꯡꯁꯨ ꯏꯆꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯉꯥꯏꯔꯝꯂꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯁꯣꯛꯄꯗꯤ ꯀꯝꯗꯧꯍꯧꯔꯦ ꯏꯃꯥ ꯃꯈꯣꯏꯗꯤ ꯂꯥꯏꯌꯦꯡꯁꯪꯗ ꯂꯩꯍꯧꯔꯦ ꯏ ꯈꯔꯁꯨ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯤꯕꯤꯔꯝꯃꯕꯅꯤ ꯀꯔꯤꯒꯤ ꯄꯤꯔꯤꯅꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯎꯁꯤꯠꯄꯤꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯎꯠꯇꯣꯏꯅꯣ ꯏꯆꯥꯅ ꯏ ꯄꯤꯕꯤꯔꯝꯂꯤꯕꯗꯣ ꯐꯔꯦ ꯌꯥꯏꯗꯣꯡ ꯈꯝꯗꯣꯡꯕ ꯃꯈꯣꯏꯁꯨ ꯉꯁꯤꯗꯤ ꯂꯥꯏꯔꯕ ꯏꯃꯥ ꯏꯆꯥꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯍꯧꯔꯦꯀꯣ ꯅꯨꯡꯉꯥꯏꯔꯦꯗ ꯏꯃꯥ ꯑꯩꯈꯣꯏ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ ꯉꯁꯥꯏ ꯅꯈꯣꯏ ꯉꯥ ꯐꯥꯔꯨꯕꯒꯤꯅꯤ ꯍꯥꯏꯗꯅ ꯅꯪꯒꯤ ꯈꯨꯔꯥ ꯆꯥꯎꯊꯣꯏꯅ ꯅꯪꯒꯤ ꯁꯔꯨꯛ ꯈꯔ ꯄꯤꯔꯝꯃꯤ ꯑꯗꯨ ꯊꯣꯡꯉꯤ ꯈꯔ ꯑꯃꯅ ꯌꯥꯏꯊꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯗꯗꯥ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯦ ꯃꯈꯣꯏ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯄꯣꯊꯥꯅꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯀꯨꯕꯦꯔꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯅ ꯃꯄꯥꯕꯨ ꯁꯦꯕꯥ ꯇꯧꯔꯤ ꯏꯕꯦꯝꯃ ꯃꯅꯤꯗꯤ ꯑꯗꯨꯃꯛ ꯊꯦꯡꯅꯈꯤꯗ꯭ꯔꯕ꯭ꯔꯥ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯧꯅꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯅꯃꯥꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜꯁꯤ ꯁꯦꯝꯇꯣꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦꯅꯦ ꯑꯩꯕꯨ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯈꯠꯄꯁꯨ ꯌꯥꯎꯔꯝꯃꯤ ꯍꯥꯏꯅꯦ ꯏꯁꯨ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯏꯁꯨ ꯄꯤꯕꯤꯔꯝꯂꯤꯕ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦꯗ ꯅꯃꯥ ꯑꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯒꯦ ꯈꯜꯂꯤ ꯐꯩ ꯎꯅꯊꯣꯛꯑꯣ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯂꯦꯞꯄ ꯈꯥꯝꯕ ꯌꯥꯗꯕꯅ ꯉꯁꯤ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯅꯤꯜ ꯌꯧꯔꯛꯇꯨꯅ ꯃꯆꯨ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯍꯧꯈ꯭ꯔꯦ
ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯅꯥꯀꯊꯦꯡꯅꯤꯅꯔꯤ ꯊꯥꯗꯣꯏꯁꯨ ꯃꯇꯥꯁꯤꯡꯒ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯑꯔꯥꯛꯄꯁꯤꯡꯗꯒꯤ ꯅꯥꯀꯊꯦꯡꯅꯤꯔꯤ ꯃꯅꯤꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯌꯥꯎꯁꯪ ꯀꯣꯏꯕ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯑꯆꯣꯏꯕ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯂꯛꯅꯔꯛꯏ ꯏꯆꯟꯁꯤꯡꯕꯨ ꯅꯥꯀꯊꯦꯡꯁꯦ ꯀꯌꯥ ꯍꯥꯞꯂꯝꯃꯣ ꯍꯥꯏꯅꯣ ꯅꯨꯄꯤ ꯑꯃꯅ ꯈꯪꯗꯦ ꯏꯕꯨꯡ ꯈꯣꯏꯅ ꯉꯝꯖꯕ ꯑꯗꯨꯗꯤ ꯁꯦꯜ ꯁꯤꯀꯤ ꯑꯃ ꯍꯥꯞꯂꯝꯃꯒꯦ ꯑꯁ ꯄꯥꯈꯪꯅꯕꯣ ꯃꯅꯤ ꯅꯣꯛꯇꯨꯅ ꯁꯦꯜ ꯃꯈꯥꯏ ꯑꯃ ꯄꯤꯔꯝꯃꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯀꯧꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯑꯃꯨꯛꯇꯪ ꯀꯧꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯝꯕ ꯊꯥꯗꯣꯏꯒꯤ ꯃꯪꯂꯥꯟ ꯀꯥꯏꯈꯤ ꯃꯅꯤꯅ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗꯦ ꯃꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯎꯕꯗ ꯊꯥꯗꯣꯏ ꯃꯄꯨꯛꯅꯤꯡꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯃꯃꯣꯟ ꯇꯧꯖꯩ ꯑꯗꯨꯗꯒꯤ ꯃꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯜꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯆꯨꯒꯤ ꯀꯨꯝꯍꯩꯁꯦ ꯐꯖꯅ ꯌꯥꯎꯍꯧꯔꯣ ꯑꯗꯨꯗꯒꯤ ꯁꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯟꯊꯛ ꯌꯧꯈ꯭ꯔꯦ ꯃꯐꯝꯗꯨꯗꯁꯨ ꯅꯨꯖꯥ ꯈꯔ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯌꯦꯡꯀꯣ ꯑꯗꯒꯤ ꯅꯨꯖꯥꯁꯤꯡꯁꯦ ꯂꯛꯅꯈꯤ ꯃꯅꯤꯅ ꯇꯊꯤ ꯆꯩꯔꯛꯂꯗꯤ ꯆꯣꯞꯆꯅꯤꯀꯣ ꯍꯪꯂꯛꯂꯒꯅ ꯀꯩꯗꯧꯔꯨꯅꯤ ꯏꯇꯥꯎ ꯃꯅꯤꯅ ꯍꯧꯔꯛꯄꯅꯤ ꯍꯥꯏ ꯂꯣꯏꯔꯦ ꯌꯦꯡꯉꯨꯅꯦ ꯃꯤ ꯍꯥꯠꯄꯗꯤ ꯐꯖꯅ ꯍꯩꯔꯦꯕ ꯃꯈꯣꯏꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅ ꯆꯪꯁꯤꯜꯂꯝꯃꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯌꯧꯔꯛꯂꯦ ꯈꯪꯕꯒꯤ ꯇꯞꯅ ꯈꯣꯡꯁꯥꯟꯕ ꯍꯧꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯅꯪꯍꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯡꯗ ꯆꯠꯂꯤꯕꯤ ꯅꯨꯖꯥꯈꯣꯏ ꯇꯨꯡꯒꯤ ꯁꯝꯂꯥꯡꯗꯤ ꯅꯤꯡꯊꯤꯖꯔꯦ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯪꯅꯁꯦ ꯃꯔꯨꯞ ꯁꯥꯟꯅꯁꯦ ꯆꯠꯂꯤꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯗꯣ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯃꯅꯤꯅ ꯍꯥꯏꯕꯅꯦ ꯃꯅꯤꯁꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯑꯩꯅ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯨ ꯃꯔꯨꯞ ꯑꯣꯏꯁꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯛ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯗꯨꯅ ꯃꯅꯤꯗ ꯌꯦꯡꯗꯨꯅ ꯍꯣ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕꯤ ꯀꯧꯋꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯔꯛꯑꯣ ꯁꯤꯡꯖꯨ ꯆꯥꯁꯦ ꯉꯥꯏꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯣꯡꯒ ꯁꯪꯒꯥꯏꯗ ꯈꯣꯡꯗꯣꯏꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯈꯣꯡꯗꯣꯏꯖꯔꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯖꯥꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯅꯤ ꯂꯦꯞꯇꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ ꯂꯦꯝꯕꯤ ꯃꯤꯡꯒ ꯁꯛꯀ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯅꯩ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ ꯀꯩꯅꯣ ꯃꯤꯅ ꯆꯠꯈ꯭ꯔꯒ ꯎꯌꯨꯡꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯗꯨꯅ ꯂꯩꯇꯦꯍꯦ ꯅꯪꯁꯨ ꯆꯠꯂꯁꯤ ꯃꯤꯅ ꯍꯣꯔꯦꯟ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏꯗꯣ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯕ ꯃꯇꯨꯡ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯈꯨꯟꯊꯛꯂꯣꯝꯗ ꯂꯥꯛꯂꯦ ꯅꯨꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏ ꯃꯁꯦꯟ ꯃꯤꯡ ꯍꯥꯏꯅꯗꯨꯅ ꯁꯛꯈꯪꯅꯈ꯭ꯔꯦ ꯁꯤꯡꯖꯨ ꯆꯤꯟꯗꯃꯤꯟꯅꯈ꯭ꯔꯦ ꯁꯤꯡꯖꯨ ꯆꯥꯅ ꯂꯦꯝꯕꯤꯅ ꯃꯅꯤꯗ ꯂꯣꯟꯅ ꯌꯦꯡꯖꯩ ꯋꯥꯈꯜꯗꯁꯨ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯆꯩ ꯃꯪꯖꯩ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯦ ꯃꯅꯤꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯒ ꯌꯥꯎꯁꯪ ꯃꯅꯨꯡ ꯈꯨꯟꯊꯛꯇ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯉꯁꯤ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤꯅ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯎꯅꯔꯔꯣꯏꯅꯦ ꯎꯅꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯂꯣꯏꯔꯦ ꯃꯥꯟꯖ ꯅꯪꯕꯨ ꯎꯔꯔꯣꯏ ꯈꯟꯕꯗ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅ ꯑꯁꯨꯛ ꯃꯤꯄꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅ ꯌꯥꯅꯤꯡꯗꯕ ꯄꯥꯝꯗꯕ ꯀꯔꯤ ꯌꯥꯎꯈ꯭ꯔꯕꯒꯦ ꯀꯔꯤꯁꯨ ꯌꯥꯎꯈꯤꯗꯦ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏ ꯑꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯏꯔꯥꯜ ꯑꯣꯏꯍꯧꯔꯁꯅꯨ ꯐꯔꯦꯁꯦ ꯍꯦꯟꯅꯁꯨ ꯈꯜꯂꯨꯔꯅꯨ ꯃꯇꯝ ꯀꯧꯕꯤ ꯃꯥꯒꯤ ꯈꯣꯡꯆꯠꯅꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯣꯏꯁꯅꯨ ꯅꯨꯃꯤꯠ ꯃꯥꯁꯨ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯒꯦ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯣ ꯀꯔꯤ ꯋꯥꯐꯝ ꯍꯌꯦꯡ ꯀꯅꯥ ꯌꯥꯎꯗ ꯈꯣꯡꯗꯣꯏꯕꯤꯔꯛꯎ ꯑꯩꯁꯨ ꯏꯄꯥꯡ ꯀꯅꯥ ꯂꯣꯏꯅꯔꯛꯇ ꯉꯥꯏꯖꯔꯝꯒꯦ ꯍꯣꯏ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ 3 ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯃꯅꯤ ꯍꯣꯏ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯌꯨꯝ ꯌꯧꯔꯛꯄꯗ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯦ ꯃꯅꯤ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ मुसी ꯉꯥꯜꯂꯤꯕ ꯃꯩꯉꯥꯜꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟ ꯆꯪꯂꯛꯇꯨꯅ ꯗꯗꯥ ꯗꯗꯥ ꯀꯩꯗꯧꯔꯤ ꯇꯨꯃꯤꯟ ꯐꯝꯃꯤꯗꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯐꯝꯕꯅꯦ ꯑꯣꯏꯗꯕ ꯍꯥꯏꯖꯅꯨ ꯉꯁꯤꯗꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯂꯣꯏꯔꯦꯀꯣ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯅꯪꯅ ꯎꯡꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯈꯨꯟꯊꯛꯂꯣꯝꯗ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯄꯗ ꯅꯨꯖꯥ ꯑꯃ ꯊꯦꯡꯅꯔꯦ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯗꯨꯗ ꯍꯌꯦꯡꯁꯦ
ꯃꯥꯅ ꯏꯇꯣꯝꯇ ꯀꯅꯥꯁꯨ ꯌꯥꯍꯜꯂꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯦ꯫ ꯑꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯆꯠꯂꯨꯁꯣ ꯑꯗꯨꯕꯨ ꯗꯗꯥ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯉꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯖꯅꯤ ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯁꯤꯔꯥ? ꯉꯝꯖꯗ꯭ꯔꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯗꯣꯏꯅꯦ ꯑꯗ ꯑꯩꯒꯤ ꯀꯌꯥ ꯄꯤꯗꯣꯏꯅꯣ ꯅꯥꯀ ꯊꯦꯡꯒꯦ? ꯑꯁ ꯍꯌꯦꯡ ꯍꯥꯞꯄꯤꯔꯒꯦ꯫ ꯑꯦ ꯏꯃꯥꯅ ꯀꯧꯔ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯃꯅꯤ ꯑꯍꯤꯡ ꯑꯁꯤꯃ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯗꯦ ꯋꯥꯈꯜ ꯃꯥꯁꯨ ꯃꯋꯟ ꯈꯜꯂꯛꯏ ꯍꯌꯦꯡ ꯀꯔꯤꯕꯨ ꯍꯥꯏꯔꯛꯂꯒꯕ ꯍꯥꯏꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕꯤ ꯎꯅꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯝꯕꯤꯁꯨ ꯃꯐꯝꯗꯨꯗ ꯌꯧꯔꯛꯇꯨꯅ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ? ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ꯫ ꯍꯥꯏꯅꯈꯤꯕ ꯄꯨꯡꯖꯥ ꯈꯔ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨꯀꯣ꯫ ꯋꯥꯔꯧꯖꯗꯦ ꯑꯩꯕꯨ ꯎꯅꯁꯤ ꯇꯥꯛꯄꯤꯔꯛꯄꯕꯨ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯛꯀꯦ? ꯌꯦꯂꯥꯡ ꯀꯥꯡꯁꯣꯏ ꯑꯃ ꯆꯥꯔꯛꯏ ꯑꯗꯨꯒ ꯀꯣꯕꯤ ꯁꯤꯡꯖꯨ ꯑꯃꯁꯨ ꯌꯥꯎꯏ꯫ ꯌꯥꯝ ꯍꯥꯎꯔꯝꯒꯅꯤ ꯀꯅꯥꯅ ꯊꯣꯡꯒꯦ? ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ꯫ ꯂꯥꯡꯂꯦꯟ ꯍꯥꯏꯗꯤ? ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ꯫ ꯀꯔꯤꯅꯣ ꯎꯅꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯃꯠꯇ ꯇꯥꯛꯄꯤꯗꯦ꯫ ꯋꯥꯔꯤ ꯁꯥꯔꯤꯁꯤꯗꯤ ꯑꯩꯗꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯌꯥꯗꯦ꯫ ꯑꯩꯁꯨ ꯇꯨꯝꯗꯦ꯫ ꯑꯦ ꯀꯔꯤꯒꯤ? ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯈꯟꯕꯗ꯫ ꯅꯪꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯅ ꯀꯩꯒꯤ? ꯅꯪꯕꯨ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯅꯤꯡꯕ ꯀꯔꯤꯅꯣ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯔꯨꯝ ꯊꯨꯞꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯖꯒꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯒꯤ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯒ ꯌꯦꯡꯅꯕꯗ ꯃꯇꯤꯛ ꯆꯥꯖꯗꯦ꯫ ꯃꯟꯖꯨꯅꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯏꯆꯟꯅꯨꯄꯤꯒꯗ ꯂꯩꯖꯕꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅꯁꯨ ꯈꯟꯕꯤꯅꯨ ꯑꯩ ꯃꯗꯨ ꯉꯝꯖꯔꯣꯏ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯈꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯅꯪꯒꯤ ꯅꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯃꯤꯕꯨ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯅꯤ꯫ ꯋꯥꯈꯜ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯒꯅꯨ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯒꯦ꯫ ꯐꯔꯦ ꯑꯩ ꯈꯟꯊꯅꯕꯒꯤ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯣ꯫ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯥ ꯄꯥꯕꯗ ꯇꯝꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤꯒꯅꯤ꯫ ꯐꯔꯦ ꯃꯇꯝꯁꯨ ꯊꯦꯡꯂꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯆꯤꯊꯗ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨꯃꯉꯥꯏ ꯂꯦꯝꯕꯤꯁꯨ ꯃꯃꯥ ꯃꯄꯥꯗ ꯇꯝꯖꯔꯝꯃꯤ꯫ ꯇꯝꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯂꯥꯏꯔꯕ ꯍꯥꯏꯁꯤꯗꯤ ꯏꯅꯥꯛ ꯈꯨꯜꯍꯟꯕ ꯂꯥꯏ ꯃꯤ ꯐꯕꯗꯨꯅ ꯃꯔꯨ ꯑꯣꯏꯗ꯭ꯔꯅꯦ? ꯇꯣꯝꯆꯧꯅ ꯆꯨꯝꯃꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯤꯗꯣ ꯑꯩꯈꯣꯏꯁꯨ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯗꯤ ꯃꯄꯥ ꯅꯪꯒꯤ ꯃꯊꯧ ꯅꯠꯇ꯭ꯔꯅꯦ? ꯅꯨꯄꯤ ꯑꯩꯅ ꯀꯃꯥꯏ ꯊꯤꯔꯨꯅꯤ? ꯍꯣꯏꯗ ꯏꯆꯥꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯈꯤꯅꯤ? ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯁꯈꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯤꯕꯨ ꯐꯔꯗꯤ ꯌꯥꯔꯦꯗ꯫ ꯑꯗꯨꯅꯤ ꯃꯃꯥ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯅꯤ ꯎꯅꯔꯝꯃꯤ꯫ ꯇꯣꯏꯅ ꯎꯅꯕ ꯐꯪꯕ ꯅꯠꯇꯕꯅꯤꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯖꯩ꯫ ꯑꯗꯨꯗꯒꯤ ꯃꯅꯤꯅ ꯍꯟꯗꯛ ꯆꯩꯔꯥꯎꯕꯁꯤꯗꯤ ꯆꯤꯡ ꯀꯥꯔꯨꯁꯦ ꯂꯥꯏ ꯈꯨꯔꯨꯝꯃꯨꯁꯦ ꯌꯥꯗꯣꯏꯔꯣ? ꯍꯣꯏ ꯑꯩ ꯏꯃꯥꯗ ꯍꯥꯏꯈꯤꯒꯦ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯏꯆꯜꯁꯨ ꯄꯨꯕꯤꯔꯛꯑꯣ ꯑꯩꯒꯁꯨ ꯈꯪꯅꯒꯦ꯫ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯌꯥꯝ ꯄꯥꯝꯃꯨꯔꯤꯔꯣ? ꯅꯠꯇꯦꯍꯦ꯫ ꯃꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯈꯤ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯍꯥꯏꯔꯛꯏ ꯁꯈꯤꯅ ꯏꯆꯥꯁꯥ ꯍꯌꯦꯡꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅꯤ꯫ ꯌꯥꯍꯧ ꯉꯟꯗꯕꯁꯨ ꯌꯥꯔꯣꯏ ꯊꯕꯛ ꯌꯥꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯒ ꯉꯟꯇꯥ ꯄꯣꯊꯥꯅꯔꯁꯤꯀꯣ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯩꯗꯣ ꯇꯧꯅꯔꯅꯨ ꯊꯦꯡꯈꯤꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯗꯗꯥ ꯍꯌꯦꯡ ꯅꯁꯥꯅ ꯈꯪꯅ ꯍꯧꯒꯠꯂꯛꯎꯀꯣ ꯑꯩꯗꯤ ꯍꯧꯗꯣꯛꯄ ꯉꯝꯃꯣꯏ꯫ ꯇꯜꯂꯦ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯅꯤ꯫ ꯌꯥꯔꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯣ꯫ ꯏꯃꯥ ꯀꯩ ꯍꯥꯏꯒꯦꯅꯦ? ꯍꯌꯦꯡꯗꯣ
ꯂꯦꯝꯕꯤꯒ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯨꯒꯦ ꯂꯥꯡꯂꯦꯟꯁꯨ ꯄꯨꯗꯣꯏꯅꯦ ꯅꯈꯣꯏꯗꯤ ꯍꯥꯏꯅꯔꯕꯣ ꯍꯥꯏꯅꯈ꯭ꯔꯦ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯅꯤ ꯃꯩꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯩꯔꯥꯎꯕꯒꯤ ꯂꯥꯡꯅꯔꯤ ꯁꯈꯤꯁꯨ ꯉꯟꯇꯥ ꯍꯧꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯗꯒꯤ ꯂꯥꯡꯂꯦꯟꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯤꯟ ꯁꯦꯡꯂꯒ ꯀꯣꯟ ꯐꯦꯡꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯆꯥꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏ ꯅꯕꯨꯡꯗꯣ ꯍꯧꯒꯠꯂꯛꯑꯣ ꯍꯥꯏꯔꯨꯁꯨ ꯈꯣꯟꯊꯣꯡꯒꯁꯦ ꯋꯥꯏꯔꯝ ꯁꯤꯠꯅꯕ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯏ ꯇꯩꯅꯕ ꯂꯥꯡꯂꯦꯟ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯕꯨꯡ ꯍꯧꯗꯣꯛꯄ ꯆꯪꯈ꯭ꯔꯤ ꯗꯗꯥ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦꯕ ꯑꯁ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈ꯭ꯔꯦ ꯑꯌꯥ ꯉꯁꯤꯁꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏꯕ ꯉꯁꯤ ꯌꯥꯍꯧ ꯊꯦꯡꯉꯗꯤ ꯑꯗꯨꯝ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤꯀꯣ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯍꯧꯒꯠꯂꯨꯕꯁꯦ ꯊꯦꯡꯉꯦꯕ ꯊꯕꯛ ꯈꯔ ꯇꯧꯃꯤꯟꯅꯁꯦꯕ ꯑꯁ ꯉꯝꯃꯔꯣꯏ ꯇꯜꯂꯤ ꯌꯥꯔꯦ ꯃꯆꯟ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯆꯟꯒꯤ ꯃꯇꯦꯡ ꯐꯥꯎ ꯄꯥꯡꯅꯤꯡꯗꯕ ꯌꯥꯔꯦ ꯀꯩꯝ ꯍꯥꯏꯅꯔꯒꯨꯝꯁꯤ ꯃꯤꯒꯤꯗꯤ ꯃꯆꯟ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯆꯟꯁꯦ ꯋꯥꯍꯟꯕ ꯄꯥꯝ ꯃꯥꯜꯂꯦ ꯁꯥꯎꯏꯔꯣ ꯉꯁꯤ ꯁꯥꯎꯕꯁꯦ ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯕꯤꯔꯛꯀꯅꯨ ꯀꯩꯝꯇ ꯈꯨꯝꯕꯤꯔꯣꯏ ꯑꯝꯇ ꯍꯩꯃꯥ ꯂꯥꯛꯑꯣꯁꯦ ꯍꯣꯔꯦꯟ ꯀꯣꯏꯕ ꯆꯠꯄ ꯊꯦꯡꯈꯤꯅꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯣ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯈ꯭ꯔꯦ ꯃꯊꯦꯜꯁꯤꯡꯗꯨ ꯐꯖꯅ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥꯗꯣ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯅꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯊꯕ ꯆꯥꯛꯇꯨ ꯐꯖꯅ ꯃꯆꯟꯗ ꯏꯟꯕꯤꯔꯛꯏ ꯑꯗꯨꯒ ꯉꯁꯤ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯏꯆꯟꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯇꯧꯔꯨ ꯈꯨꯗꯤꯡ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯏꯁꯣꯔ ꯃꯥꯅ ꯄꯤꯅꯕꯤꯁꯅꯨ ꯂꯥꯡꯂꯦꯟꯁꯨ ꯃꯕꯨꯡꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛꯈꯣꯝꯗꯨ ꯆꯥꯔꯗꯨꯅ ꯃꯥꯁꯨ ꯃꯕꯨꯡꯗ ꯃꯃꯣꯟ ꯇꯧꯗꯨꯅ ꯑꯃꯨꯛ ꯏꯜꯂꯛꯏ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯁꯈꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯆꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯅꯤꯁꯨ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯆꯠꯈ꯭ꯔꯦ ꯂꯝꯕꯤꯗ ꯂꯦꯝꯕꯤꯁꯨ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯆꯤꯡ ꯀꯥꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯋꯥꯔꯤ ꯇꯧꯔꯤ ꯏꯁꯣꯔ ꯃꯥꯁꯤꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯊꯥꯗꯣꯏꯒ ꯍꯦꯛ ꯊꯦꯡꯅꯔꯦꯗꯣ ꯉꯁꯤꯗꯤ ꯏꯀꯥꯏꯒꯤ ꯄꯨꯡꯕ ꯊꯥꯗꯣꯛꯇꯨꯅ ꯊꯥꯗꯣꯏꯅ ꯀꯧꯔꯛꯏ ꯇꯥꯃꯅꯤ ꯂꯦꯝꯕꯤꯅ ꯀꯅꯥꯅꯣ ꯃꯥꯕꯣ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤ ꯇꯥꯃꯅꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯕ ꯌꯥꯒꯗ꯭ꯔꯣ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯃꯥꯜꯂꯤ ꯑꯩ ꯂꯥꯡꯂꯦꯟꯒ ꯀꯥꯈꯠꯂꯝꯃꯒꯦ ꯗꯗꯥ ꯀꯨꯏꯅꯗꯤ ꯂꯩꯔꯛꯑꯅꯨꯀꯣ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯀꯥꯈꯠꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯛꯇꯒꯤ ꯂꯩꯊꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯇꯥꯃꯅꯤ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯈꯟꯕ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯀꯥꯎꯈ꯭ꯔꯕꯅꯦ ꯏꯃꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯄꯨꯁꯤꯟꯕꯗꯤ ꯆꯨꯝꯒꯗ꯭ꯔꯥ ꯀꯔꯤꯒꯤ ꯆꯨꯝꯂꯣꯏ ꯑꯩꯈꯣꯏꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯂꯥꯏꯔꯖꯔꯁꯨ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯀꯅꯥꯗꯁꯨ ꯂꯥꯜꯂꯛꯇ꯭ꯔꯤ ꯂꯥꯟꯁꯨ ꯂꯥꯜꯂꯣꯏ ꯃꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯆꯤꯡ ꯑꯗꯨ ꯀꯥꯈꯠꯈ꯭ꯔꯦ ꯊꯥꯗꯣꯏꯗꯤ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯥꯏꯕꯤꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯊꯨꯅ ꯍꯜꯂꯛꯏꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯗ ꯋꯥꯂꯣꯠꯀꯅꯨ ꯇꯥꯃꯅꯤꯗꯣ ꯊꯦꯡꯅꯩ ꯉꯁꯤꯁꯨ ꯃꯥꯗꯤ ꯑꯩꯕꯨ ꯁꯥꯎꯔꯝꯂꯤ ꯃꯆꯟꯒ ꯅꯨꯄꯤ ꯑꯃꯒꯁꯨ ꯌꯥꯎꯏ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯍꯌꯦꯡꯃꯛ ꯏꯃꯥ ꯆꯠꯇꯨꯅ ꯍꯥꯏꯔꯨꯒꯦ ꯁꯦ ꯀꯞꯂꯅꯨ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯥꯏꯕꯤ ꯁꯈꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯉꯁꯤꯗꯤ ꯃꯅꯤꯁꯨ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤ ꯎꯕꯗ ꯂꯥꯏꯕꯤꯅ ꯃꯅꯤ ꯏꯃꯥ ꯂꯥꯛꯏꯌꯦ ꯁꯈꯤꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯏꯆꯦ ꯍꯣꯏꯒꯤ ꯃꯐꯝꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯒꯦ ꯂꯥꯛꯂꯤꯕꯅꯤ ꯏꯆꯦ ꯏꯅꯥꯎ ꯍꯣꯏꯅ ꯀꯩꯁꯨ ꯂꯥꯟꯗꯦꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯅꯤ ꯏꯆꯦ ꯅꯅꯥꯎꯕꯨ ꯏꯀꯥꯏꯕ ꯑꯃꯨꯛ ꯄꯤꯕꯤꯔꯅꯨ ꯏꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯃꯅꯤ ꯅꯪꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯑꯃꯨꯛꯇ ꯀꯣꯏꯊꯣꯔꯛꯎꯗꯅ ꯏꯃꯥ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗꯤ ꯍꯦꯟꯈ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯊꯕꯛ ꯃꯈꯥ ꯁꯨꯈ꯭ꯔꯦ ꯁꯈꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯥꯏꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯅꯣꯡꯃ ꯆꯠꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯉꯁꯤꯗꯤ ꯃꯅꯤ ꯑꯃꯗꯤ ꯂꯦꯝꯕꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯦ
ꯃꯁꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯇꯤꯛ ꯆꯥꯕ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯂꯛꯂꯤ꯫ ꯍꯣꯠꯅꯕ ꯀꯟꯕ ꯀꯥꯏꯖꯗꯕ ꯃꯅꯤ꯫ ꯍꯣꯠꯅꯕ ꯂꯦꯞꯇꯕꯅ ꯉꯁꯤꯗꯤ ꯈꯔ ꯁꯥꯐꯔꯛꯂꯤ꯫ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕꯁꯨ ꯉꯝꯖꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯅꯤ ꯉꯁꯤꯗꯤ ꯃꯃꯥ ꯃꯆꯟꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯂꯣꯏꯔꯛꯄꯗ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯛꯂꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯁꯥꯒꯠꯆꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯥꯟꯅꯕ ꯌꯥꯎꯔꯝꯂꯕꯁꯨ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯂꯤ꯫